ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯀꯌꯥꯕꯨ ꯃꯔꯨꯞ ꯑꯃꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤꯕ, ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ꯫ ꯃꯇꯝ ꯃꯥꯗꯤ ꯆꯠꯈꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ, ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯑꯉꯧꯕ ꯂꯩꯆꯤꯟꯁꯤꯡꯅ ꯑꯍꯥꯡꯕ ꯃꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯔꯤ꯫ ꯕꯤꯀꯝꯒꯤ ꯀꯥꯗ ꯑꯉꯧꯕ ꯂꯩꯆꯤꯟꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯐꯥꯎꯖꯤꯜꯂꯛꯂꯤ꯫ ꯕꯤꯀꯝ ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯄꯂꯦꯞꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯕꯤꯀꯝꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ꯫ ꯄꯨꯟꯁꯤꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯎꯕꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯛꯁꯤꯗ ꯆꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯍꯤꯡꯂꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯎꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯦꯝꯅꯕ ꯑꯃꯗꯤ ꯅꯣꯛꯅꯕꯤꯕ ꯀꯌꯥꯁꯤꯅ ꯃꯊꯃꯣꯏꯗ ꯑꯁꯥꯎꯕ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯄꯣꯏꯟꯠ ꯀꯨꯟꯊ꯭ꯔꯥꯒꯤ ꯂꯝꯗꯨꯗ ꯑꯄꯤꯛꯄ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯅ ꯃꯄꯨꯡꯅꯤꯡꯗ ꯂꯦꯞꯄ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯨ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯔꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯂꯤ꯫ ꯕꯤꯀꯝꯒꯤꯅꯤ ꯍꯥꯏꯕꯗ ꯁꯨꯞꯅꯇꯪꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯄꯥꯆꯧꯒ ꯑꯃꯗꯤ ꯃꯄꯥꯆꯧꯒꯤ ꯅꯤꯉꯣꯜ ꯑꯍꯨꯝꯗꯨ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯕꯤꯀꯝ ꯉꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯁꯨ ꯇꯧꯗ꯭ꯔꯤ꯫ ꯆꯍꯤꯁꯨ ꯑꯌꯧꯕꯤ ꯊꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯂꯝ ꯑꯁꯦ ꯌꯣꯟꯊꯣꯛꯀꯗ꯭ꯔꯥ ꯍꯪꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯃꯥꯒꯤ ꯃꯄꯥꯆꯧꯁꯨ ꯉꯁꯤꯗꯤ ꯆꯍꯤ 70 ꯍꯥꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯤꯀꯝꯕꯨ ꯐꯅꯕꯇ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯃꯄꯥꯆꯧꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯀꯝꯒꯤ ꯃꯑꯣꯡ ꯃꯇꯧ, ꯑꯍꯟꯅ ꯍꯥꯏꯕ ꯋꯥ ꯀꯌꯥꯁꯤ ꯊꯑꯣꯏꯅ ꯈꯟꯈꯤꯗꯕ ꯀꯌꯥꯁꯤꯅ ꯕꯤꯀꯝꯗ ꯌꯦꯡꯁꯤꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯈꯤ꯫ ꯃꯇꯝ ꯑꯃꯗ ꯕꯤꯀꯝꯒꯤ ꯃꯄꯥꯆꯧꯅ ꯕꯤꯀꯝꯗ ꯌꯨꯝ ꯀꯩ ꯄꯥꯟꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯕꯗ ꯕꯤꯀꯝꯅ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯆꯧꯅ ꯈꯟꯕ ꯋꯥꯈꯜꯗꯤ ꯕꯤꯀꯝꯕꯨ ꯃꯌꯨꯝ ꯄꯥꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯒꯦ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯆꯧꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯕꯤꯀꯝꯅ ꯀꯥꯏꯍꯟꯈꯤ꯫ ꯃꯄꯥꯆꯧꯁꯨ ꯄꯤꯕ ꯌꯥꯎꯖꯗꯕꯅꯤꯅ꯫ ꯃꯄꯥꯆꯧꯒꯤ ꯃꯃꯤꯡꯅ ꯀꯨꯂꯥꯟꯗꯣ꯫ ꯃꯇꯝꯗꯨꯗ ꯀꯨꯂꯥꯟꯗꯣ ꯕꯤꯀꯝꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯌꯥ ꯏꯌꯥ ꯌꯥꯔꯛꯇꯕꯗꯒꯤ ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣ ꯅꯤꯡꯉꯨꯕ ꯑꯁꯥ ꯀꯌꯥ ꯀꯥꯏꯈꯤ꯫ ꯀꯨꯂꯥꯟꯗꯣꯕꯨ ꯁꯣꯜꯂꯛꯄ ꯅꯥꯔꯛꯄ ꯃꯇꯝꯗ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜ 3 ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤ ꯃꯃꯤꯡꯅ ꯔꯨꯃꯤꯂꯥꯕꯨ ꯀꯨꯂꯥꯟꯗꯣꯅ ꯃꯌꯨꯝꯗ ꯊꯝꯕꯤꯔꯦ꯫ ꯔꯨꯃꯤꯂꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯌꯨꯝꯗꯨꯒꯤ ꯏꯃꯨꯡꯗ ꯑꯍꯟ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯔꯨꯃꯤꯂꯥꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯊꯝꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯔꯨꯃꯤꯂꯥꯒꯤ ꯄꯣꯛꯂꯦ꯫ ꯀꯨꯂꯥꯟꯗꯣ ꯃꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤ 2 ꯐꯪꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ, ꯅꯨꯡꯉꯥꯏꯖꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯟꯅ ꯀ꯭ꯂꯥꯁ 8 ꯇꯝꯂꯤ, ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯀ꯭ꯂꯥꯁ 1 ꯇꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀꯝ ꯃꯥꯒꯤ ꯀꯥꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣꯗ ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯍꯧꯔꯒꯦ, ꯂꯨꯄꯥ 10,000 ꯄꯤꯌꯨ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯄꯥꯆꯧꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯐꯝꯁꯤ ꯊꯣꯡꯒꯥꯜ 5 ꯈꯟꯅꯔꯒ ꯂꯩ꯫ ꯃꯔꯝꯗꯤ ꯀꯨꯂꯥꯟꯗꯣꯅ ꯃꯅꯥꯎꯅꯨꯄꯥꯗ ꯄꯤꯊꯣꯛꯂꯝꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯨꯂꯥꯟꯗꯣꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯊꯕꯛ ꯇꯧꯗꯦ, ꯑꯗꯨꯅ ꯂꯟ ꯁꯝꯄꯇꯤ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯖꯁꯅꯨ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯂꯝꯕꯅꯤ꯫
ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣꯗꯤ ꯊꯕꯛ ꯆꯥꯎꯅ ꯇꯧꯏ꯫ ꯕꯤꯀ꯭ꯔꯝꯅ ꯃꯄꯥꯆꯧꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅꯗꯤ ꯆꯪꯗꯦ꯫ ꯃꯄꯥꯆꯧꯅ ꯉꯥꯡꯂꯛꯀꯅꯤ ꯈꯟꯕꯗꯒꯤ ꯀꯨꯂꯥꯟꯗꯣ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯆꯩꯒꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯨꯂꯥꯟꯗꯣ ꯂꯩꯔꯝꯗꯦ, ꯃꯆꯥꯅꯨꯄꯤ ꯔꯨꯃꯤꯂꯥꯒꯤ ꯅꯨꯄꯥꯗꯣ ꯂꯩꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯔꯨꯃꯤꯂꯥꯒꯤ ꯅꯨꯄꯥꯗꯣ ꯎꯕꯗ ꯏꯀꯥꯏꯖꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ, "ꯏꯆꯦꯟ ꯏꯄꯥꯆꯧꯕꯨ ꯂꯩꯈꯤꯕ꯭ꯔꯥ?" ꯔꯨꯃꯤꯂꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯅꯤ, ꯍꯟꯕꯨꯗꯤ ꯍꯜꯂꯛꯂꯅꯤ." ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ." ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯆꯧꯒꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯆꯧꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗꯨꯗ ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯄꯟꯊꯕ ꯇꯧꯗꯅ ꯀꯨꯂꯥꯟꯗꯣꯗ ꯋꯥꯐꯝ ꯑꯗꯨ ꯀꯥꯡꯊꯣꯛꯂꯦ꯫ "ꯏꯄꯥꯆꯧ, ꯑꯩ ꯉꯁꯤꯗꯒꯤ ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯍꯧꯔꯒꯦ, ꯂꯨꯄꯥ 10,000 ꯄꯤꯕꯤꯌꯨ, ꯑꯩ ꯊꯨꯅꯃꯛ ꯄꯤꯔꯛꯀꯦ." ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯀꯨꯂꯥꯟꯗꯣꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯈꯜꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯂꯒꯦ." ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯕꯤꯀ꯭ꯔꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯍꯤꯡꯈꯣꯜ ꯐꯖꯅ ꯀꯣꯏꯔꯗꯨꯅ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯐꯒꯠꯂꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯄꯥꯆꯧꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯐꯔꯛꯄꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯒꯤ ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣꯗ ꯄꯩꯁꯥꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯗ ꯉꯁꯤꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥ 10,000 ꯄꯨꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯗ ꯄꯤꯔꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅꯁꯨ ꯊꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯥꯒꯤ ꯃꯄꯥꯆꯧꯗ ꯍꯥꯏꯔꯝꯈꯤ꯫ ꯀꯨꯂꯥꯟꯗꯣꯅꯁꯨ ꯅꯪꯅ ꯑꯁꯤꯅ ꯐꯩ ꯍꯥꯏꯕꯗꯨ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯀꯨꯂꯥꯟꯗꯣꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯃꯤ 2 ꯊꯝꯗꯨꯅ ꯉꯥꯅꯨꯒꯤ ꯐꯥꯔꯝ ꯃꯆꯥ ꯑꯃ ꯁꯦꯝꯒꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯑꯁꯨꯝ ꯐꯒꯠꯂꯛꯄ ꯑꯃꯗꯤ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯉꯣꯟꯗ ꯍꯟꯊꯅ ꯑꯃꯗꯤ ꯀꯔꯦꯝꯅꯕ ꯅꯣꯛꯅꯕ ꯀꯌꯥ ꯇꯧꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ, ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯤꯀ꯭ꯔꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕ ꯅꯣꯡꯌꯥꯏ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯌꯨꯝꯗ ꯅꯣꯡꯌꯥꯏ ꯂꯥꯛꯄꯗꯨ ꯕꯤꯀ꯭ꯔꯝꯅ ꯍꯪꯉꯤ, "ꯀꯝꯗꯧꯔꯤ ꯃꯔꯨꯞ ꯅꯣꯡꯌꯥꯏ, ꯅꯨꯡꯉꯥꯏꯔꯤꯗꯅ?" ꯅꯣꯡꯌꯥꯏꯅ, "ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎ, ꯅꯣꯡꯌꯥꯏꯁꯨ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ." ꯑꯗꯨꯗꯒꯤ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯃꯇꯥꯎ ꯕꯤꯀ꯭ꯔꯝ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ." ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ, "ꯀꯔꯝꯕ ꯊꯕꯛꯅꯣ ꯃꯇꯥꯎ?" ꯅꯣꯡꯌꯥꯏꯅ, "ꯊꯕꯛꯇꯨꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ." ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯅꯥꯟ ꯇꯅꯥꯟ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯅꯣꯡꯌꯥꯏꯅ ꯀꯥꯔ ꯊꯧꯔꯤ, ꯕꯤꯀ꯭ꯔꯝꯅ ꯅꯥꯀꯟꯗ ꯇꯣꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯅꯣꯡꯌꯥꯏꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯗꯥꯏ ꯃꯐꯝ ꯇꯥꯟꯅ ꯆꯠꯇꯣꯏꯅꯣ ꯃꯔꯨꯞ ꯅꯣꯡꯌꯥꯏ?" ꯅꯣꯡꯌꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯊꯣꯏꯅ ꯂꯥꯞꯄ ꯃꯐꯝ ꯅꯠꯇꯦꯗ, ꯈꯥꯕꯤꯗꯅꯤ. ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯂꯩ, ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯗ." ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯣꯡꯌꯥꯏꯗ ꯐꯣꯟꯒꯤ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ꯫ ꯅꯣꯡꯌꯥꯏꯗꯤ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯕ ꯅꯨꯄꯤ ꯊꯤꯔꯤꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯈꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒ ꯍꯧꯖꯤꯛ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯔꯣꯃꯥꯒꯤ ꯐꯣꯟꯅꯤ꯫ ꯀꯥꯔꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯗꯨꯅ ꯅꯣꯡꯌꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯇꯥꯎ ꯕꯤꯀ꯭ꯔꯝꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯔꯨꯞ ꯕꯤꯀ꯭ꯔꯝ, ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒ ꯍꯧꯖꯤꯛ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯔꯣꯃꯥꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯔ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯔꯣꯃꯥꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯦ ꯔꯣꯃꯥꯒꯤ ꯖꯒꯥꯗ ꯌꯧꯔꯦ꯫
Romasu mamanabi amaga lairami. Makhoi mari fast food ki mafam amada changkhre. Fast food ki ka amada makhoi mari karigumba khara charaba matungda Romaga lakminnaba mamanabi mamingna Laija. Laijana nungyaida dadaga lakminnaba namanabasina kari maming kaubage. Nungyaina pakum pirai. Magi maming Bikram kawi. Ai ngasi thabak ama saminarosi haiduna lakminnabani. Makhoi mari ngayak wari watai kaya tawraba matungda fast food ki mafamdudagi tholaktuna Romasu mamanabiduga lehaure. Nungyaiga Bikramgasu gari amuk thogdorokle. Adudagi Laijana Romada wa ama hairai. Noi heroka lakminnakriba nupase abuk mapawu yamna pharamdong malibo. Romana wa makha amuk tarakhi. Khangdeda Laija aidi ngasina ahanbani. Ngan makhaidi dada nungyaiga lakminnakribasu leite. Adudagi Romaga Laijagasu wari sana sana mayum na changnakhre. Nungyaiga Bikramgasu karado leptana thorakpana. Nungyaina Bikramgi thonggan mayada khamle aduga wa ama Bikramda hairai. Itaw nongmudi itaw hoida dinner macha amatangdi tongningida. Nungyaina hairaklibu wafamduda Bikramna makha tarakhi. Hoi marup tawsi adubu ngahan wagi matawduna lakma khopadi ai yamna halabaniko. Nungyaina hoi fare langdabida dinner macha ama pangthoklaga loredana. Wahi adu hairamlaga Nungyaisu chatkre. Bikramsu mayumda changhore. Nongmanini haukrabagi tungda Nungyaina magi mataw Bikrambu mayum makai palananaba aina sinbirage. Matam amadadi Bikramse nupi angangi wakhan thoina leite mangonda wari sabara changkhidabani. Adubu maga luna tinajaba high school life oringaidagi pulakhiba amadi Bikramga lekai amatada punna leminadrabasu Nungyainadi Bikrambu anaubu asa ama lahaningbadagi magidamak sinbirage Nungyaina khankhre. Asomdana kamdauri haibada Laijasu sahi lesilaklaba mabung anigi manam anigi miyeng makhada leijariba Laijani. Laijasu Bikrambu uruba numit adudagi masada kainoma sum khankhre. Romaga Laijaga kul amatada punna leiminai. Nongmagi numit amadani Romagi manakta Laijana laktuna kaurai. Laijana kauduna Romagi kada changduna Romaga Laijaga wari kana sanari. Laijana Romada hairai. Ita Roma aidi ngahan noi heroga lakminabudo aina kainoma sum khanjaba. Romana mu khange pami nuksi ko hek aigi dadar Nungyaida hayalaga loredana. Adudagi Laijana amuk hairai. Khangdeda Roma matamnadi kanabusu ngaibide sahisu asum hakolai. Masa tadana wakhangi manglan sagatpa haibase thangnaba mikupta asagi dalan kairagadra khangde. Laijana hairakliba waduda Romana mu wa makha tarakhi. Kaidawbagi kaidoino aina phananaba singani. Asumna numit adudagi Bikramgi wakhalda Laija mapan naidra wakhan kayana lamjing oiduna achawa wakhal ama sagatkre. Nungyaiga Romagasu Bikram amadi Laijagi punsibu palepung khangna simbirage mapungda lepkhre. Nongmagi numit amada Nungyaina Bikram hoida laktuna Bikramga wari kaya sanare. Nungyaina Bikramda Laijagi maramda wa kaya hai. Adubu Bikramnadi wafamduda kaya kanna yaningdabagi maung amada utli. Adudagi Bikramna Nungyaida wa ama hairai. Mataw nupi angangi wakhalse ai kaya thoina pamdeda. Punsisi sum khanjiluraga nupi thiraga kaidawduino khalakhreda. Nungyaina wa makha tarai. Adumna khanbadi fateda. Hinglingaida afaba thabak thorong kaya tawramduna tunggi mirona khanghongnaba honagadabani.
ꯅꯣꯡꯌꯥꯏꯒꯤ ꯋꯥꯐꯝꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯐꯔꯦꯁꯦ ꯅꯣꯡꯌꯥꯏ, ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦꯀꯣ꯫ ꯑꯩ ꯃꯇꯝ ꯈꯔ ꯈꯟꯊꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯈꯤꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯕꯤꯀ꯭ꯔꯝꯕꯨ ꯌꯨꯝ ꯄꯥꯟꯅꯅꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯔꯣꯃꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯔꯣꯃꯥꯅ ꯁꯤꯟꯗꯨꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯆꯤꯡꯌꯥꯒꯤ ꯐꯖꯔꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕꯇꯅ ꯊꯜꯂꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯔ ꯆꯠꯊꯣꯛꯂꯒ ꯔꯣꯃꯥꯒ ꯅꯣꯡꯌꯥꯏꯒꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯖꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯕꯗꯨ ꯇꯜꯂ ꯃꯥꯜꯂꯦ ꯋꯥ ꯑꯃ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯏ꯫ ꯗꯥ ꯕꯤꯀ꯭ꯔꯝ, ꯑꯁꯨꯝꯅ ꯁꯨꯝ ꯐꯝꯕꯁꯦ ꯋꯥꯈꯜꯅ ꯀꯔꯤ ꯐꯥꯎꯕꯒꯦ? ꯕꯤꯀ꯭ꯔꯝꯅ: ꯄꯂꯦꯄꯨꯡ ꯈꯪꯗ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯎꯄꯥꯜ ꯀꯪꯂꯨꯔꯕ ꯄꯥꯝꯕꯤ ꯑꯃꯕꯨ ꯀꯔꯝꯅ ꯌꯦꯅꯤꯡꯊꯥ ꯑꯃꯨꯛ ꯂꯥꯛꯀꯗꯕ? ꯂꯥꯏꯖꯅ: ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯃꯥꯅ ꯃꯆꯤꯟꯖꯥꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯏꯟꯕꯤ꯫ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯉꯩꯗꯁꯨ ꯃꯃꯥꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯕ ꯇꯝꯕꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕ? ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ: ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯇꯟꯁꯤꯜꯂꯛꯂꯦꯗ꯫ ꯆꯍꯤꯅ ꯑꯁꯨꯝ ꯍꯥꯞꯀꯠꯂꯛ, ꯋꯥꯈꯜꯅ ꯑꯃ ꯈꯟ, ꯊꯕꯛꯅ ꯑꯃ ꯇꯧ, ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯁꯦ, ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯐꯕ ꯊꯕꯛ ꯇꯧꯔꯒ ꯂꯣꯏꯔꯦꯗ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ, ꯃꯃꯥꯡꯊꯛꯇ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯇꯧꯔꯒ ꯂꯣꯏꯔꯦꯗ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯈꯜꯕꯨ ꯑꯅꯧꯕ ꯑꯁꯥ ꯑꯃꯗ ꯄꯨꯔꯛꯅꯕ ꯂꯥꯏꯖꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯒ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯥꯏꯖꯅ ꯕꯤꯀ꯭ꯔꯝꯗ ꯐꯣꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯐꯣꯟ ꯔꯤꯁꯤꯚ ꯇꯧꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗꯗꯤ ꯕꯤꯀ꯭ꯔꯝꯅ ꯂꯥꯏꯖꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯏ꯫ ꯂꯥꯏꯖꯅ ꯐꯣꯟ ꯑꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯟꯕ ꯍꯥꯏꯕꯁꯦ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯔꯣꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯈꯜꯗ ꯆꯃꯝꯅꯅ ꯂꯩꯔꯤꯕ ꯀꯌꯥꯕꯨ ꯀꯣꯛꯊꯣꯛꯄꯤꯗꯨꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯅꯧꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯌꯥꯕꯨ ꯍꯣꯡꯍꯟꯕ ꯍꯥꯏꯕꯁꯦ ꯃꯔꯨꯞ ꯑꯃꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯈꯜ ꯀꯌꯥꯕꯨ ꯂꯥꯏꯖꯅ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯔꯣꯃꯥꯅ ꯂꯥꯏꯖꯗ ꯏꯇꯠ ꯇꯠꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯟꯗꯕ ꯌꯥꯗꯕꯅꯤ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯂꯥꯏꯖꯅꯁꯨ ꯁꯨꯞꯅꯇꯪꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯏꯆꯝ ꯆꯝꯅ ꯕꯤꯀ꯭ꯔꯝꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯇꯤꯟꯅꯖꯅꯤꯡꯕ ꯑꯃꯗꯤ ꯈꯪꯅꯅꯤꯡꯕꯒꯤ ꯋꯥꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯅꯁꯨ ꯕꯤꯀ꯭ꯔꯝꯒ ꯋꯥꯔꯤ ꯁꯥꯅꯍꯧꯗꯕꯗ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯂꯩꯇꯥꯗꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯗꯕ ꯀꯌꯥ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯕꯤꯀ꯭ꯔꯝꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯄꯥꯆꯧ ꯀꯨꯂꯥꯟꯗꯣꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ, ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯕꯤꯀ꯭ꯔꯝꯒ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯄꯨꯔꯛꯄꯅ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯇꯨꯅ ꯑꯔꯤ ꯑꯅꯧꯒꯤ ꯂꯪꯗꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯍꯦ ꯑꯔꯤꯕ ꯆꯍꯤ, ꯆꯠꯂꯣꯀꯣ ꯅꯍꯥꯛꯇꯤ ꯑꯃꯟꯕ ꯋꯥꯈꯜ ꯀꯌꯥꯕꯨ ꯄꯨꯔꯗꯨꯅ꯫ ꯍꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯌꯥ ꯂꯩꯇꯥꯍꯟꯕꯤꯔꯣ, ꯑꯐꯕ ꯑꯔꯨꯕ ꯏꯁꯤꯡꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯒꯨꯝ ꯆꯥꯝꯊꯣꯛꯄꯤꯔꯣ ꯑꯅꯧꯕ ꯆꯍꯤ ꯅꯍꯥꯛꯅ꯫ ꯏꯍꯥꯡ ꯍꯥꯡꯂꯝꯕ ꯑꯇꯤꯌꯥ ꯑꯁꯤ ꯑꯉꯧꯕ ꯂꯩꯆꯤꯟꯁꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯅꯣꯡꯌꯥꯏꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯣꯃꯥ, ꯂꯥꯏꯖ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯆꯥꯅꯔꯤ꯫ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯅꯔꯤ꯫
ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯀꯣ ꯄꯨꯟꯁꯤꯁꯦ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯀꯞꯄ ꯑꯃꯨꯛ ꯅꯣꯛꯄ ꯀꯌꯥꯅ ꯄꯨꯜꯂꯒ ꯑꯣꯏꯔꯛꯈꯤ ꯄꯨꯟꯁꯤꯁꯦ, ꯆꯍꯤ 100 ꯊꯕꯛ 100 ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯦ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯆꯥꯛ ꯆꯥꯅꯕꯗꯨ ꯂꯣꯏꯔꯗꯨꯅ ꯀꯥꯔ ꯑꯃꯗ ꯕꯤꯀ꯭ꯔꯝꯒ ꯂꯥꯏꯖꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯒ ꯔꯣꯃꯥꯒꯁꯨ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯄꯨꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫